Mama ibema memadu washroomdagi tholakduna macha achawbada onsinduna achawba haisibu chumbro boyingna ima sumai tawbase wanabro memana ihe kainoni masibo nangna poktoksi mangairene boyingna ima aina poktrosu thoise wahanindi memana mamaise kayada kankrabano ba yengmase tanjaduda panthoi laurai anidu chensili jaga sangsarda mama oibi amana sangsargi awaba pumnamak makoktakta thongatuna machagidamak thawai pamuba khangda matangdo panthoigi mafamdasu thonglare panthoi wana ona thoina khangli memana icha thoibi kaidorage nangbo boyna thoi thoi kaidorage panthoina ima ai pukse am nai memana achawba angangse doctor da punaba tawsine nangbo asumna panthoibu doctor da purami hospital du punglang langmi sagai natai mayamduna manem ibe madu dup candle katuna hospital aduda koliba ibudabu khurumjeri boyingsu masadu lefam khanglamde mapisu ira chelami ngaihaki matung doctor na angang ama pamduna thorai doctor na congratulation angang nupa macha ama fangjari doctor gi wahai duda mayamdu loina harawnai doctor na boying da onsinduna somse patient gi imungla boying na mane doctor ai mapuroi bane doctor na o ai ka da amta memana isu sanadi masak onthokna fajakreda sanada sanani yengune mabokcha sunitana hoini iche ngaurok ngauradana bubup lauradana onthokna nungsikremi somdana doctor na phambiyo boyna fani doctor ado kari karamba doctor na hauji mama asigi fibamdi khara lure boyna ha kaino haisibu doctor na magi hakchang se khara sole masagi anaba leibra boyna doctor hauji heart ki guli jari heart patient doctor na oh okay adudi hidak tu chang naina bijabiyo boyna hoi doctor hauji bu mama bu doctor na ward puthoklani asumna matam khara hawkre boyna hello now boynaw na ibai kamdorige mayamdi ana ye yaudaba natro boyna yaude paw nungai ba ama tambige boynaw na kai paw nei bai boyna nase nupa ama fanglene boynaw na ha asengbro yam harawe yam uningi bai boyna lao ima hoidi boynaw na doctor da chakhi boyna kana kaidorge boynaw na boyna yare khange ibo karam kanda tare boynaw na october da boyna fajana leheluko nachega wari sanagero boynaw na hoi ado ai thaba ama chatli horen ima hoi halaklaga punna tawraklagi bai boyna hoi fare adudi thamlage ko asumna matam khara hawkre nongma ahingi matamni panthoi masadu haifam khangdaba mihol ama fawraklami panthoi macha amadi mapuroibu nusina yengduna lei panthoi machabu nusina maraibakta chuklami aduga mathamoida sonjai mamagi sada mama ichabu thadoklaga chaningdiye haiduna makholi thokta hek launa kapjai ngaihaki matum panthoi mamita mabok leihaw amadi mapabu urai leihauna boboki lakhi pyari hauji abok isubu yauduna leibase yam ware abok nangbu lawba laklinine panthoina abo nasubu madau karamna nusiraba ichase thadoklaga chatkani haiduna kaplami boyingsu panthoina kapadu taraduna mikap tholai boyingna thoi
ꯀꯩꯗꯧꯔꯒꯦ? ꯄꯥꯟꯊꯣꯏꯅ ꯀꯩꯝ ꯇꯧꯗꯦꯗ ꯇꯥꯃꯣ꯫ ꯕꯣꯌꯤꯡꯅ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ? ꯄꯥꯟꯊꯣꯏꯅ ꯉꯁꯤꯗꯤ 14ꯅꯤ ꯄꯥꯟꯕ ꯊꯥꯁꯤꯅꯤ, ꯑꯩ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯇꯨꯝꯒꯦ꯫ ꯕꯣꯌꯤꯡꯅ ꯑꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯕꯣꯌꯤꯡꯅ ꯄꯥꯟꯊꯣꯏꯕꯨ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯐꯝꯐꯝꯗꯨꯗ ꯑꯅꯤꯗꯨ ꯐꯝꯂꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯕꯣꯌꯤꯡꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ꯫ ꯕꯣꯌꯤꯡꯅ ꯍꯥꯎ ꯇꯥꯏꯌꯦ, ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯄꯥꯟꯊꯣꯏꯅ ꯉꯁꯤꯗꯤ ꯊꯥꯖꯁꯦ ꯐꯖꯗ꯭ꯔꯥ? ꯕꯣꯌꯤꯡꯅ ꯐꯖꯩ꯫ ꯄꯥꯟꯊꯣꯏꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯆꯤꯜꯁꯤꯒꯤ ꯃꯔꯨꯝꯗꯒꯤ ꯑꯕꯣꯛꯀ ꯕꯕꯥꯒꯅ ꯑꯩꯕꯨ ꯀꯧꯔꯤꯌꯦ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯕꯣꯌꯤꯡꯅ ꯀꯩꯅꯣ ꯊꯣꯏ ꯅꯪ ꯉꯥꯡꯂꯤꯗꯨꯕꯨ? ꯁꯦ ꯐꯖꯅ ꯄꯣꯊꯥꯔꯣꯁꯦ, ꯅꯪ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯇꯨꯝꯒꯦ ꯍꯥꯏꯗꯥꯏꯅꯦ? ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ, ꯑꯩ ꯇꯥꯃꯣ ꯏꯃꯥ ꯑꯃꯗꯤ ꯏꯆꯥꯊꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯗꯤꯌꯦ꯫ ꯄꯥꯟꯊꯣꯏ ꯃꯁꯥꯗꯨ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ꯫ ꯕꯣꯌꯤꯡꯅ ꯊꯣꯏ ꯁꯦ ꯅꯪ ꯀꯩꯝ ꯇꯧꯔꯣꯏꯌꯦ, ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ? ꯗꯗꯥ ꯂꯩꯁꯤꯗꯤ, ꯁꯦ ꯄꯣꯊꯥꯔꯣ, ꯗꯗꯥ ꯁꯨꯝꯕꯤꯒꯦꯕ ꯍꯥꯏꯗꯨꯅ ꯕꯣꯌꯤꯡ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯕꯣꯌꯤꯡ ꯄꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ꯫ ꯕꯣꯌꯤꯡꯅ ꯇꯥꯏꯌꯦ꯫ ꯄꯥꯟꯊꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯨꯀꯣ꯫ ꯕꯣꯌꯤꯡꯅ ꯆꯠꯂꯣꯏꯌꯦ, ꯗꯗꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ ꯏꯁꯩ ꯑꯃꯠꯇ ꯁꯛꯂꯛꯑꯣ, ꯑꯗꯨꯒ ꯑꯩ ꯇꯨꯝꯃꯒꯦꯕ꯫ ꯕꯣꯌꯤꯡꯅ ꯁꯛꯀꯦ꯫ ꯅꯨꯡꯁꯤꯗꯔꯥ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ, ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯤꯡꯒꯥꯔꯩ ꯂꯩꯅꯝ ꯌꯦꯜꯂꯛꯂꯦ, ꯌꯦꯡꯅ ꯌꯦꯡꯅ ꯇꯨꯝꯂꯣꯅꯦ ꯇꯨꯝꯂꯣꯅꯦ꯫ ꯕꯣꯌꯤꯡ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ ꯀꯞꯄꯕꯣ? ꯕꯣꯌꯤꯡꯅ ꯀꯞꯇꯦꯗ, ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕꯣ? ꯐꯃꯨꯡꯗꯣ ꯑꯣꯏꯅ ꯇꯨꯝꯃꯣꯗꯅ, ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯦ, ꯋꯥꯔꯅꯤ꯫ ꯄꯥꯟꯊꯣꯏꯅ ꯋꯥꯗꯦꯗ, ꯉꯁꯤꯗꯤ ꯊꯥꯖꯁꯦ ꯄꯦꯟꯅ ꯌꯦꯡꯒꯦ, ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ? ꯑꯗꯣ ꯇꯥꯃꯣ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ꯫ ꯕꯣꯌꯤꯡꯅ ꯁꯦ ꯁꯤꯗ ꯉꯥꯊꯧ, ꯗꯗꯥ ꯏꯁꯤꯡ ꯄꯨꯔꯛꯀꯦ ꯍꯥꯏꯗꯨꯅ ꯕꯣꯌꯤꯡ ꯏꯁꯤꯡ ꯂꯧꯕ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯕꯣꯌꯤꯡꯅ ꯁꯤꯗꯤ ꯏꯁꯤꯡ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ, ꯊꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯗꯗꯥ ꯃꯈꯥꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯒꯦ꯫ ꯄꯥꯟꯊꯣꯏꯅ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯕꯣꯌꯤꯡꯗꯨ ꯃꯈꯥꯗ ꯏꯁꯤꯡ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯇꯞꯅ ꯁꯣꯟꯖꯩ ꯃꯊꯃꯣꯏꯗ, ꯇꯥꯃꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯋꯣ꯫ ꯄꯥꯟꯊꯣꯏ ꯃꯆꯥꯕꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯏ꯫ ꯁꯣꯝꯗ ꯕꯣꯌꯤꯡ ꯏꯁꯤꯡ ꯌꯥꯔꯤꯉꯩ ꯕꯣꯌꯤꯡ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯥꯁꯣꯟꯅꯅ ꯇꯥꯃꯣ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯕꯣꯌꯤꯡ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯏꯁꯤꯡꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯥꯔꯒ ꯆꯦꯟꯈꯠꯂꯛꯏ꯫ ꯕꯣꯌꯤꯡꯅ ꯊꯣꯏ ꯁꯦ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ, ꯊꯛꯆꯤꯜꯂꯣ꯫ ꯄꯥꯟꯊꯣꯏ ꯈꯨꯝꯂꯛꯇꯦ꯫ ꯕꯣꯌꯤꯡꯅ ꯇꯨꯝꯂꯕꯣ ꯊꯣꯏ? ꯇꯥꯕ꯭ꯔꯣ ꯊꯣꯏ? ꯑꯃꯨꯛꯀꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯕꯣꯌꯤꯡ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯅꯣꯝꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯕꯣꯌꯤꯡꯂꯣꯝꯗ ꯄꯥꯟꯊꯣꯏꯒꯤ ꯃꯁꯥꯗꯨ ꯇꯨꯊꯔꯛꯏ꯫ ꯕꯣꯌꯤꯡꯅ ꯊꯣꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯁꯦ ꯍꯧꯒꯠꯂꯣ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯋꯣ, ꯁꯦ ꯗꯗꯥ ꯌꯥꯝ ꯂꯥꯜꯂꯦꯕ, ꯁꯦ ꯍꯧꯒꯠꯂꯣ ꯅꯪ꯫ ꯊꯣꯏ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯥꯏꯅꯦ ꯆꯠꯄ ꯌꯥꯔꯣꯏ, ꯊꯣꯏ ꯍꯧꯒꯠꯂꯣ ꯊꯣꯏ, ꯁꯦ ꯅꯪ ꯗꯗꯥꯗ ꯍꯥꯏꯔꯝꯗꯅ ꯆꯠꯂꯣꯏ ꯍꯥꯏꯕꯗꯥꯏꯅꯦ, ꯁꯦ ꯊꯣꯏ ꯗꯗꯥ ꯅꯪ ꯌꯥꯎꯗꯅ ꯀꯔꯝ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣ ꯊꯣꯏ, ꯁꯦ ꯍꯧꯒꯠꯂꯣ ꯊꯣꯏ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯀꯦ ꯇꯧꯕꯗ ꯒꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗꯨ ꯆꯣꯡꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡꯁꯨ ꯀꯞꯂꯛꯏ꯫
ꯃꯦꯃ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯛꯂꯕꯅꯣ ꯈꯪꯗꯦ ꯃꯆꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯠꯂꯛꯏ ꯑꯗꯨꯕꯨ ꯕꯣꯌꯤꯡꯗꯨ ꯑꯉꯥꯎꯕꯒꯨꯝ ꯃꯆꯥ ꯀꯞꯄ ꯐꯥꯎꯕ ꯇꯥꯗꯕ ꯃꯈꯩ ꯂꯩꯃꯥꯏꯗꯨꯗ ꯄꯥꯟꯊꯣꯏꯒꯤ ꯃꯀꯣꯛꯇꯨ ꯕꯣꯌꯤꯡꯒꯤ ꯇꯝꯄꯥꯛꯇ ꯃꯣꯡꯈꯥꯡꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯤꯍꯨꯟꯗꯨ ꯂꯋꯥꯏ ꯂꯤꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯨꯗꯨꯕꯨ ꯄꯝꯈꯠꯂꯤ꯫ ꯃꯦꯃꯅ "ꯑꯆꯧꯕ, ꯀꯩꯅꯣ ꯏꯃꯥꯅ ꯎꯔꯤꯕꯁꯤꯕꯣ ꯑꯆꯧꯕ?" ꯕꯣꯌꯤꯡ ꯀꯩꯝ ꯈꯨꯝꯗꯦ꯫ ꯃꯦꯃ ꯄꯥꯟꯊꯣꯏꯕꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯀꯩꯝ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯦꯃ ꯕꯣꯌꯤꯡꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯀꯧꯖꯩ꯫ ꯃꯦꯃꯅ "ꯑꯆꯧꯕ, ꯀꯩꯅꯣ ꯏꯃꯥꯅ ꯎꯔꯤꯕꯁꯤꯕꯣ? ꯏꯆꯥꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ? ꯃꯃꯥꯅ ꯀꯧꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇꯪ ꯈꯨꯝꯂꯛꯑꯣ ꯏꯆꯥꯊꯣꯏꯕꯤ꯫ ꯏꯃꯧꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯋꯥꯔꯧꯅ ꯆꯠꯂꯕ꯭ꯔꯣ ꯏꯆꯥꯊꯣꯏꯕꯤ?" ꯇꯟꯖꯥꯗꯨꯗ ꯔꯥꯍꯨꯜ ꯐꯣꯟ ꯇꯧꯔꯛꯏ꯫ ꯕꯣꯌꯤꯡ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯔꯥꯍꯨꯜꯅ "ꯚꯥꯏ, ꯀꯩꯗꯧꯔꯦ? ꯑꯩ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯪꯂꯨꯕꯅꯤ, ꯂꯣꯏꯕꯗ ꯉꯥꯏꯔꯤ꯫ ꯅꯪ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯄꯥꯏꯍꯧꯗ꯭ꯔꯤ, ꯁꯥꯎꯅꯨꯀꯣ." ꯃꯦꯃꯅ "ꯏꯕꯨꯡꯉꯣ, ꯃꯃꯥꯅꯤ, ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ." ꯀꯞꯂꯤ ꯀꯞꯂꯤ꯫ ꯔꯥꯍꯨꯜ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯝꯂꯅꯤ ꯈꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯥꯍꯨꯜ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯖꯩ꯫ ꯔꯥꯍꯨꯜ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯥꯍꯨꯜꯅ "ꯚꯥꯏ, ꯀꯩꯗꯧꯔꯒꯦ ꯏꯆꯜꯁꯦ? ꯁꯦ ꯑꯩ ꯌꯦꯡꯒꯦ." ꯔꯥꯍꯨꯜ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯀꯣꯛꯇꯨ ꯅꯣꯟꯊꯈ꯭ꯔꯦ꯫ ꯃꯦꯃꯅ "ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯃꯧꯁꯦ ꯀꯩꯗꯧꯔꯒꯦ?" ꯔꯥꯍꯨꯜꯅ "ꯏꯃꯥ, ꯏꯆꯟꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦ." ꯃꯦꯃꯅ "ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯗꯣ ꯌꯥꯔꯣꯏꯌꯦ ꯏꯆꯥꯊꯣꯏꯕꯤ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥꯗ ꯑꯣꯏꯍꯜꯂꯝꯂꯤꯕ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯥꯊꯣꯏꯕꯤ?" ꯔꯥꯍꯨꯜꯅ "ꯏꯃꯥ, ꯌꯥꯔꯁꯦ. ꯃꯤꯑꯣꯏꯕꯁꯦ ꯀꯅꯥꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯂꯣꯏꯅꯃꯛ ꯆꯠꯈꯤꯗꯧꯕ ꯉꯥꯛꯇꯅꯤ. ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ." ꯔꯥꯍꯨꯜ ꯕꯣꯌꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯚꯥꯏ, ꯑꯩ ꯅꯪꯒꯤ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯍꯧꯗ꯭ꯔꯦ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯚꯥꯏ." ꯕꯣꯌꯤꯡꯅ "ꯁꯤꯠ, ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯑꯩꯒꯤ ꯊꯋꯥꯏ ꯇꯨꯝꯃꯤ." ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯊꯥꯡꯒꯠꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯊꯃꯣꯏꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯔꯦ꯫ ꯕꯣꯌꯤꯡꯅ "ꯅꯣꯏꯅ ꯂꯥꯡꯂꯕꯗꯤ ꯑꯩꯒꯤ ꯊꯣꯏꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯀꯅꯤ. ꯃꯥ ꯌꯥꯝ ꯋꯥꯔꯕꯅꯤ." ꯔꯥꯍꯨꯜꯅ "ꯚꯥꯏ, ꯀꯩꯅꯣ ꯅꯪ ꯉꯥꯡꯂꯤꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯃꯤ꯫ ꯕꯣꯌꯤꯡ ꯃꯁꯥꯗꯨ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯧꯅ ꯇꯧꯖꯩ꯫ ꯕꯣꯌꯤꯡꯅ "ꯚꯥꯏ, ꯑꯩꯒꯤ ꯊꯣꯏꯁꯦ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯚꯥꯏ?" ꯔꯥꯍꯨꯜꯅ "ꯚꯥꯏ, ꯏꯆꯟꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯚꯥꯏ." ꯕꯣꯌꯤꯡꯅ "ꯚꯥꯏ, ꯃꯗꯣ ꯌꯥꯔꯣꯏꯌꯦ. ꯑꯩ ꯃꯥꯕꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ." ꯔꯥꯍꯨꯜꯅ "ꯚꯥꯏ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ." ꯕꯣꯌꯤꯡꯅ "ꯀꯩꯒꯤ ꯍꯦꯟꯗꯣꯏꯕ? ꯌꯥꯔꯣꯏ. ꯑꯩꯒꯤ ꯊꯣꯏꯕꯨ ꯏꯐꯝꯗꯒꯤ ꯃꯨꯟꯈꯤꯕ ꯌꯥꯔꯣꯏ. ꯑꯩꯒꯤ ꯊꯣꯏꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯆꯠꯂꯣ. ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯆꯠꯂꯣ. ꯅꯪ ꯑꯩꯒꯤ ꯃꯔꯨꯞ ꯅꯠꯇꯦ. ꯆꯠꯂꯣ." ꯔꯥꯍꯨꯜꯅ "ꯚꯥꯏ, ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯅ ꯀꯔꯝ ꯑꯣꯏꯍꯧꯒꯅꯤ? ꯚꯥꯏ, ꯁꯣꯜꯂꯕ ꯏꯃꯥꯁꯤꯅ ꯀꯔꯝ ꯂꯦꯜꯍꯧꯅꯤ ꯚꯥꯏ?" ꯕꯣꯌꯤꯡ ꯔꯥꯍꯨꯜꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯕꯣꯌꯤꯡꯅ "ꯚꯥꯏ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯚꯥꯏ. ꯑꯩꯒꯤ ꯊꯣꯏꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯚꯥꯏ." ꯔꯥꯍꯨꯜꯅ ꯕꯣꯌꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯁꯨ ꯇꯥꯔꯗꯨꯅ ꯂꯣꯏꯅꯃꯛ ꯂꯥꯛꯅꯔꯤ꯫ ꯂꯣꯌꯥꯁꯨ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯑꯀꯟꯕ ꯊꯧꯗꯥꯡ ꯑꯃ ꯄꯥꯡꯂꯤꯕ ꯑꯣꯏꯕꯅ ꯄꯥꯟꯊꯣꯏꯒꯤ ꯀꯔꯃ ꯑꯗꯨ ꯌꯥꯎꯕ ꯐꯪꯂꯝꯗꯦ꯫ ꯂꯣꯌꯥ ꯃꯊꯃꯣꯏꯗ ꯁꯣꯟꯖꯩ꯫ "ꯏꯇꯩꯃ, ꯀꯩꯅꯣ ꯉꯁꯤ ꯅꯅꯥꯎꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ? ꯅꯅꯥꯎꯅ ꯏꯇꯩꯃꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈꯤꯗꯨꯅ ꯅꯅꯥꯎꯕꯨ ꯏꯇꯩꯃꯒꯤ ꯀꯔꯃ ꯈꯨꯗꯤꯡ ꯌꯥꯎꯕ ꯐꯪꯗ꯭ꯔꯤꯕꯅꯣ ꯏꯇꯩꯃ? ꯅꯅꯥꯎꯅ ꯂꯥꯞꯅ ꯏꯇꯩꯃꯕꯨ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨꯀꯣ ꯏꯇꯩꯃ."
नुमितु हौख्रे पांथोई कर्मसु लोइख्रे मतम खरसु हौख्रे नोंमा मेमा अमदी बोयाई वरी सानरमी बोयाईना इमाइबेमा सरना असुमना सुम तौ लेरबदी थबक मयामसे लोइ सोरनी मेमना इबुंगो बोयाई इमासु कई हाइगदबनो खंद्रे नौपासे असुमना तौरंबा नत्ते तंजादुदा बोइंग चंगलाई बोयाईना अचौबा वा अमता बोइंगना कईदौरे ताबो याय बोयाईना थबक मयामसे इथंदा सुम बोइंगना ngamdre haba natro yare tokro ai mi atopa ama yenglage boyaina achauba ngamdabagi wa boyna yare makha taraklanu chatkhro yare memana achauba kaino ne nayambasina asu wana hotna jaribasida ibugu moyai nang saunuko nanaw pa se ngawrabani ngawraba boyna ngawre ai ngawre angawba igi inakta kanamta changlakanu ai ithanda thambiyo haiduna boying magi kada ka hakre asumna boyai su sakre numidangi matamni mema amadi boying chak chaminarami memana achauba ima ngasidi wa amata haige boyingna kai wano ima ado angangdi memana sakhara ille aduga tumankhre boyingna o memana achauba boyingna harima memana imana haidoise isa thoibibu nusidabadi nateko pikliba isu asigi khallaga boyingna kaiwana ima memana chatkhiba mana chatkhrasu hauji nang ima amadi isu asigi yenglaga nupi ama thinaba tawsine nangbo boying cha hokke tawrambani adubu chapleptuna boyingna ima aduyo mo oirabadi toklase memana tokpa yaroine gyan tadriba isu asina mamabu kauduna kapado ima khang ngamdene boyingna ima mama yaudraba kaya amasu leirside memana mado oithokpa yaroidawa famni achauba boyingna kaige oithokloidoino aina oithohangani aigi thoinataba nupi amata hanna yengloi yengena sukhande memana hai karan nganganu isu asi khalu imanabu kayam kuina hingnege yengoi thamai banda imana bem lei magi machanupi amale mado imana ima oge khale boyna ima mado ayaba ngamoi ko migi machado hayeng thamoi kai dringai hana haidopiko haiduna boying jaksa da makai chatkre memana haima kainuni masibo wa amata ninata na ngangnaba yadrisibo boying magi kada kaduna beer bottle ama puthoktuna thakke tawi adubu panthoina haikibadu ningsinglei panthoina tamo nang yuse amohana thakanu hayeng aina laikhidaba boyingna thoi kaino nangna adumna haidubo tamo amohana thakloi panthoina asengba thakloidro boyingna asengba boying leiriba bottle du laktan langi kanagi leiramliba pochai singdusu loinamak chairami aduga famung nakanda thariba chair aduda khilliba panthoi amadi magi luhongbagi photo adu yengduna thoi dada yam ware nang dada agi matokse yengma ngamlibo se khomo kaigino nangna wadi ngangda tumina leiba nang yam phatte thoi nang yam phatte asumna boyingna thadoida wari pumbalirami thadoisu boyingi wari singduda tabada kaplami